Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasisu mahausagom Minoktuna Nisani nipal suba tangkak amok puduna lagjari. Mayam punna taminarasi. Nungsiba haiba wahi sige marumda lona thukna lotuna leiba ka hena magun leiba amadi leiba jani. Thamoi manabu yadraba wakhalna pamde haina leithoknaba honarabasu thamoi mana koitan hektanaba jani. Hatte haibasu khangi machindagi tabadagi hendoktuna mamina uraba wafamni. Sanasu khangi ngamba okte haiba. Okte haiduna nupi angangda natabali chachatuna oklude haiba nate. Jinjakta oktaba dukhakni. Mamit magna ukre, mana magna takre, mani sapumbagi mahau khanglaba miyoi amani haiba. Adumba miyoi amaduda karamna thamoidunan thuririba gyanta haudre. Nungtigi laktuna magi thamoida kaihauraba nisagi mahau tangba haiba nupadugi thamoido yengninglu sana. Ngambana khajik thengna lakpada lak aroidra haibagi mipaiba pokpa haurabani. Ngambasu laklaga kaihauba yaba kaihauramaga hankiba sina magi sunungai jabi ama oihauribani. Ngasisu wari mapung phadringai thamoida tiki holamlaga jatlagi haiduna jatkre. Pukhidre ngasisu magi seldo. Mafamsida lakpagi maram ama oina adumag leirasanu khanduna adumag thanamni ngamba. Ngamana jitkibai kanadana thoiba khoisu labuktagi karakli. Machanupida yengladuna thoibana. Haima, ibungodi jatkraba. Jatkre. Ainadi nga si khara hapigen tawraga. Kayam pharake baba. Khara phare. Khwang se kuina nonthabado namandana kakhalabane dum. Sanasu changsanduna parina pairiba konduda yauriba ngadu yengli. Parina machida yengladuna. Ngasidi moida dado paisa pukrabo chicha. Thaimbasu hangi khalambani nungtigi makhoyani na hainaba waduda parisu chinpha puduna hangliklibani. Thaimbasu machana kari khumlakpa haiduna yenglakle. Pukidre hobe tawraga dum jatkre. Ihe madugi ngangdo puraga jatlade phadawnine. Ngangnari nongthangna makhoigi yumtamna laurigi lambiduda changlakpadu ubada sanadu hainadana mapada mangakna ingit tawduna hairagli. Baba, tamo nang thangsilai. Magi saldo pithokro ko. Toina lagdana ba wahay ko. Ay manong jangge, kagthorokano. Wado hairamlaga sana manungna jangkre. Nong thangna jangsilagduna sak haifet kakna thoibada yengduna hairagli. Khura, aigi saldo pirodana. Heg haidri makai pini haiba khangdabasibo karino khangdine. Ay ngahan ibungo hoida pigena la ambani. Ibungo leiramdabaduda ibungo laaga piragena ngaiduna laibani. Yare, ay laabani na ay ngona dam piro. Thaima macha nupada yengladuna. Icha tomba babagi upoda babana heg thamba khawda amta lauthoju chalo. Hoy baba. Pari do mungna jangkre thoiba akoibaduda haifit yengnaga. Phida so amada thadrine dawrise. Yare, phida nungda darkariba minate. Parina khawma puthoraktuna mapana pirakli. Thaimbasu khawdu lauraga nungthangda mong pirakli. Nungthang khawdu hangdoktuna yenglaga number 4 kawta macha khara yauribado makuna pulap paiduna pukhalaklaga. Kaino sina? Si khitang si phawba selon thopa ngamdradi kamain tawdorige? Nangi lofam thokpadudi adum lawge harakanine. Nungthang aigi lofam thokpaga amatta lawdrabani. Ibungona loina lawbiro. Adugane masigi thabakse ay amuk hana tawjararoige. Napunsi hogdokpa loiraga karbar miraibagi maongnine ahal nangi sir. Se selon dri fawba pot oina lawbadi ay ngamaroi. Si selon thoro. Kaino na ibungo. Ibungo na dum yolabasu yaba pot sida. Ay ngonda muk onsinduna hairisiba. Ngahan haibasu nate pot oina yonba loikraba matang sida nangi sige machet marang sidi ayna muk jatani yonba taribro. Say, selon thoro. Natradi kaya nungayre. Ahal na selon thokpa ngamoy haragana sidagi taba seldo ahanda gidum pipiro.
ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯁꯅꯥ ꯏꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯍꯥꯏꯔꯛꯏꯕ ꯅꯣꯡꯊꯥꯡꯒꯤ ꯋꯥꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨ ꯌꯦꯡꯅꯩ꯫ ꯅꯣꯡꯊꯥꯡꯁꯨ ꯂꯩꯔꯤꯕ ꯁꯛꯐꯝꯁꯤꯡꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯀꯩꯅꯣ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯣ? ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯃꯃꯜ ꯃꯥꯟꯅꯕ ꯄꯣꯠ ꯑꯃ ꯌꯨꯝꯁꯤꯗꯩ ꯄꯨꯈꯤꯕ ꯇꯥꯕ꯫ ꯃꯤꯠꯌꯦꯡꯗꯨꯅ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯅꯥ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯅꯣꯡꯊꯥꯡꯒꯤ ꯃꯅꯤꯡꯗ ꯉꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯉꯝꯕ ꯀꯩꯁꯨ ꯊꯋꯥꯁꯥꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯅꯣꯡꯊꯥꯡꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞꯇꯧꯅ ꯑꯍꯜ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗ ꯀꯌꯥꯝ ꯋꯥꯗꯧꯔꯒꯦ? ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯅꯤꯡꯗ꯭ꯔꯤꯁꯤꯕꯣ? ꯅꯆꯥꯗ ꯅꯠꯇꯦ, ꯅꯈꯣꯏꯁꯨ ꯌꯥꯎꯅ ꯑꯩꯒꯤ ꯏꯔꯜꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯤꯕꯅꯤ꯫ ꯅꯣꯡꯊꯥꯡ ꯑꯩꯒꯤ ꯏꯔꯜꯕꯨ ꯀꯅꯥꯅ ꯆꯥꯗꯅ ꯂꯣꯏꯕ ꯉꯝꯗꯣꯏꯅꯣ? ꯂꯦꯝꯅ ꯍꯦꯛ ꯄꯤꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯏꯗꯅ꯫ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣꯅꯦ꯫ ꯍꯥꯎꯇꯕ ꯈꯣꯟꯊꯣꯛ, ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡ, ꯑꯃꯨꯛ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯅ ꯍꯪꯒꯣꯏꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯅꯣꯡꯊꯥꯡꯒꯤ ꯃꯇꯧ ꯈꯨꯗꯤꯡꯗꯨ ꯈꯨꯝꯕ ꯃꯇꯥꯡ ꯆꯥꯔꯤ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯉꯝꯕꯗꯨ ꯈꯨꯝꯂꯛꯂꯤ꯫ ꯀꯌꯥꯗ ꯂꯩꯒꯗꯧꯔꯤꯕ? ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯒ ꯂꯩꯕ ꯉꯝꯗꯧꯔꯤꯕꯅꯣ ꯅꯪꯅ? ꯋꯥꯍꯩꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯈꯣꯟꯖꯦꯜ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯂꯤ꯫ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯂꯤꯕꯅ ꯁꯅꯥꯅꯤ꯫ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯋꯥꯍꯩ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯃꯣꯟ ꯑꯣꯟꯅꯕ ꯇꯥꯏꯑꯣꯟꯅꯕ ꯃꯑꯣꯡꯗ ꯃꯥꯕꯨ ꯌꯣꯟꯊꯣꯛꯀꯗꯧꯕꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯊꯃꯣꯏꯗ ꯂꯣꯟꯅ ꯃꯌꯣꯜ ꯆꯣꯡꯖꯔꯛꯀꯦ ꯇꯧꯔꯝꯕ ꯃꯌꯣꯜ ꯑꯃ ꯃꯐꯝ ꯈꯪꯗ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯗꯥꯏꯗꯩꯅꯣꯍꯦ ꯁꯤꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯗ꯫ ꯀꯔꯤꯝꯅꯅ ꯍꯥꯏꯔꯛꯂꯤꯕ ꯅꯣꯡꯊꯥꯡꯒꯤ ꯋꯥꯗꯨꯗ ꯌꯨꯒꯤ ꯅꯤꯁꯥꯒ ꯈꯔ ꯂꯩꯕꯅꯤ꯫ ꯉꯝꯕꯗꯣ ꯃꯆꯤꯟ ꯅꯥꯝꯃꯒ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯃꯥꯅ ꯍꯦꯟꯅ ꯀꯔꯦꯝꯅꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯀꯩꯅꯣ ꯑꯩ ꯀꯥꯎꯔꯕ ꯍꯥꯏꯁꯦ? ꯌꯦꯛꯅꯕ ꯑꯣꯏꯒꯗꯕ ꯃꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯥꯎꯕꯗꯤ ꯐꯠꯇꯦꯗꯅ ꯇꯥꯃꯣ ꯅꯪꯁꯨ꯫ ꯅꯣꯡꯊꯥꯡꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯕꯅꯤ꯫ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠ ꯁꯨꯛꯇꯤꯟꯗꯨꯅ ꯌꯦꯡꯉꯛꯄꯗ ꯉꯍꯥꯟ ꯅꯣꯡꯃ ꯃꯥꯅ ꯁꯅꯥꯕꯨ ꯐꯥꯒꯗꯧꯕꯒꯤ ꯇꯧꯕꯗ ꯃꯉꯣꯟꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯍꯧꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯥꯅ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤꯉꯩ ꯉꯝꯕꯅ ꯄꯤꯁꯨꯝꯒꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯗꯨꯅ ꯉꯁꯤꯗꯤ ꯅꯣꯡꯃꯩꯒ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕ? ꯀꯥꯎꯁꯨ ꯀꯥꯎꯔꯝꯂꯦ ꯉꯁꯤꯗꯤ ꯅꯣꯡꯃꯩꯗꯣ꯫ ꯅꯣꯡꯊꯥꯡ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯁꯥꯒ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄꯅꯤ꯫ ꯃꯥꯁꯨ ꯇꯥꯔꯕꯅꯤ ꯅꯨꯄꯥ ꯑꯃ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯌꯨꯝꯁꯤꯗ ꯆꯪꯉꯤ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯤꯡꯈ꯭ꯔꯦ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯆꯅꯤꯡꯕ ꯉꯝꯕꯅ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯪ ꯃꯐꯝꯁꯤꯗ? ꯈꯔ ꯇꯣꯏꯅ ꯆꯥ ꯇꯥꯔꯤ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗ꯫ ꯆꯥꯗꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯣꯝꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯦꯕ ꯁꯤꯗ ꯂꯥꯛꯏꯁꯦ? ꯕꯦꯇꯤ ꯁꯥꯔꯛꯀꯅꯨ, ꯑꯩꯅ ꯕꯤꯂꯦꯟ ꯑꯣꯜꯂꯛꯇꯅ ꯅꯪ ꯄꯨꯡꯆꯩ ꯆꯩꯅꯤ꯫ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯕ ꯁꯥꯗꯅꯒ ꯉꯥꯡꯉꯤꯕꯅꯤꯅꯦ꯫ ꯑꯃꯨꯛ ꯏꯟꯕꯗ ꯂꯧꯌꯥꯏꯗ ꯁꯜꯂꯒ ꯇꯥꯅꯤ, ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯅꯪ ꯅꯨꯄꯤ ꯂꯩꯍꯧꯒꯦ ꯍꯥꯏꯔꯣ ꯍꯥꯏꯁꯦ? ꯍꯩ, ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯗꯨꯗ? ꯑꯩꯅ ꯅꯨꯄꯤ ꯂꯩꯅꯤꯡꯉꯦ ꯂꯩꯅꯤ, ꯂꯧꯅꯤꯡꯉꯦ ꯂꯧꯅꯤ, ꯑꯗꯨ ꯑꯩꯒꯤ ꯀꯨꯁꯤꯅꯤ, ꯅꯪ ꯎꯕꯤꯌꯨ ꯍꯥꯏꯗꯤꯅꯦ ꯑꯗꯨꯗ꯫ ꯆꯠꯂꯣꯏ, ꯏꯃꯥꯡꯁꯤꯗ ꯇꯧꯔꯒ ꯎꯕꯤꯌꯨꯒ ꯍꯥꯏꯗꯤ ꯀꯥꯏꯅꯒ, ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯕꯁꯨ ꯅꯠꯇꯕꯗ꯫ ꯑꯍꯜ ꯂꯩꯀꯣ, ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯖꯥꯠ ꯖꯥꯠ ꯉꯥꯡꯉꯛꯑꯗꯤ ꯔꯦꯁꯄꯦꯛ ꯀꯥꯏꯌꯦꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯟꯅ ꯎꯕꯤꯒꯅꯤ꯫ ꯅꯣꯡꯊꯥꯡꯗꯨ ꯁꯥꯎꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯃꯥ ꯉꯝꯕꯒ ꯑꯣꯟꯁꯤꯟꯅꯕꯗꯤ ꯄꯥꯝꯗ꯭ꯔꯗꯨꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯈꯨꯔꯥ? ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯃꯤ ꯌꯥꯎꯍꯜꯂꯛꯀꯅꯨ꯫ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯄꯤꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯕꯗ ꯉꯥꯏꯔꯤ꯫ ꯉꯁꯥꯏꯒꯤ ꯀꯧꯇꯥ 10ꯃꯨꯛꯇꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗ ꯀꯞꯄꯤꯁꯦ? ꯉꯝꯕꯅ ꯑꯃꯨꯛ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯖꯤꯜꯂꯤ꯫ ꯅꯣꯡꯊꯥꯡꯗꯨ ꯌꯦꯡꯂꯛꯇꯦ ꯉꯝꯕꯗ꯫ ꯉꯝꯕ ꯅꯣꯡꯊꯥꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛꯇꯨ ꯐꯠ ꯂꯥꯝꯂꯗꯨꯅ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ 500 ꯆꯞꯄꯤ ꯈꯔ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯒ ꯅꯝꯕꯔ 4 ꯀꯧꯇꯥ ꯃꯆꯥ ꯃꯆꯥꯗꯨ 10ꯃꯨꯛ ꯑꯃꯒꯁꯨ꯫ ꯁꯤ ꯄꯨꯟꯅ ꯂꯩꯍꯧꯔꯒꯦ, ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯣ? ꯅꯣꯡꯊꯥꯡꯗꯨ ꯃꯈꯨꯠꯇꯒꯤ ꯃꯨꯟꯈꯤꯕꯒ ꯁꯥꯎꯅꯤꯡꯕꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯅ ꯍꯦꯟꯅ ꯏ ꯀꯥꯍꯟꯈ꯭ꯔꯦ꯫
Sauba henmanbana ngambagi thabaki colordo supai paituna mamai manak nangna chingsali. Nang yam phobra ha kaigina nangna sagamu sitlise. Phoritu kana supai paishin baduda kundam ama sutetuna makhada takri. Ngangi banung thangi wa tawriba matawdo yengbagi mahot makhada takriba kundamdo yengduna leiri. Yam nungaitaba sakphamni machin gadu tumthoktuna. Oh, sit. Nang kan mangam haudraba onthok na pendana hingdore dai de ngang non khatuna yenga inong thangda nokmi magi karim na bama ongda adumak hairitli gam guna pai khidono khoche aina lokthok dringai da nang na hana lokthok paduna samuidor ne mapa macha homdudi ganmen mangli tingak yengdona leiri Wahaydo na marag thaluba sungamda aniduda amada mugiyeng tawduna asum leiri. Nungthang na pairibado thadokbagi mahot hena chena paiduna tawragliba maongduda ngamba mong hadana maningda yebliba nongmidu satoktuna makuna haifet thangatuna so tawbagi maongda. Simaru yauri. Gambana phat saudana thok kapthokradi. Oh, sorry hairaga adum loire. Hawjik aina nang kapthokpada kanam udawsu leite labuk mayayda langthoaga thamama loire nang adom pattana pumdana hakjangdo ku manung yoba nangdana mangi khalaba nang mayda ubada nang thangso khautak chaduna pairambadu thandokli ngamba sumachina phuga kamladuna uiri ba mit aniduna ngauri yengduna ga hairakli aina letli forise nang lupa kaya piboy ram dagwan ge nang na le liba second hand gi man ba adugum boy raboy ning bro se Manipur dai ga nate ko khangaba India dai phone nate atopa foreign country dagi yam tang na chen khraba aduga nang na kundam amaga thatat ba masimadi ai yam ti na sawning he kamai tawne ai di phurage na khalamani sum phuning ebo Yam natrasu khara phuragi nasana lemna yathogero nangba tawkhanarakliba matawduda soidana khut yaunaduna phunarakpa tari khanduna thoibuna khamdorakli Hey imunga amta gai khose nongthang nang somda taptho nongthang di thoibagi waduda mailagi heiboina thokri sauningbana thoibada thokon sinduna yamna sawba konfamda maphamse nakhoi napana puna thamamba lawdugna Nakoina tongmu ko sheka tawba bro Number 4 chaba goli chaba yu thakpa mayam pusinduna sanayu na ba mafam lase aina nakoi bo selfie duna thamlise nachanu bi se mafam sida nisa chaba mayam koksinduna okta bi hoilo haina thambaga chapmanai ne thoibadu handakti waduda songning na lawrakli nungthang he kanaga lawganu nang na kon kanbe ba mina tai se nang gina cha se Mamal lay bisaduna thamlaga nang na muktanaga tawribadubo tinu ngangningine ai nang handagwa dudi ai kitang nade kharaga hena sauri nang phudaba yadrene ai gi wakhalsina ai kinsida kannin silai nang sawyade namai bhajabaduda angtang thinjadari number 1 do haiba loibaga makutu kutumta sinduna nongthang non thorakpaga mapa chanana mama sa phauba maning hanba makai kinduna araiba pangal pumba khomjinduna khajai thinjelakli masu maning halli nongthangdi sapu pumba mana ngak boibana leimai da haithutuna tari sanadu pakhana chinsilaklaga ngambagi makutu phaduna mangakdu phatphat hairaga tawranu makha taranu haibagi mawongda mamit aniduna yengladuna wakalakbaduda ngamba nongthangda bisumdu inkhatuna yenglag hairakli puna legi dawni asinu pasi mama sane mana yoliba potune pulap punna leiraga aikhoi maningdamda thamge dawni case amga saraga thaibana machanupida yengladuna puthokra haibagi maongda ingit tawri sanaso maduna pharani khanduna nongthangna haugatringai ngambabu chingduna puthorakli lakpagi lambido pikpagi ngambadu chingnaba honabada makhongdo lambidagi nanthaduna lauda tabaduda phaunana makhongdo phaniyamna yatlabani
ngambagi kari mapada ngambabu lephallaga misum suktuna cheirakli. Kaigino ni khanabada yam pamiduba. Mana hekta ai nupida dumai hayabra. Ning fawba mapung fana kaudri. Aduga mana oktabi aduda kainaga hekta haiba yabra haibanida. As pendida amtaga nielugi mamaiduda. Asi haiduna muksu change tawbaduda sanana pharaga. As kainone masimisiba. Ngasai chatkibadadi si yung ngawkidabane. Pura kainom tawra laise kamay tawrin haibanida. Ay mi funinge mi nupi nangbo. Ay phaganu kadawge. Hayeng ay koy nupi say mawa sathibani. Henjin bayari kainaga amta hainahan gemi. Yum lomdana Nungthanga laungnamagi makoldu tabada swaida mukthorokduna soidana khanaba tari khanduna sanana ngambagi driver seat atomda purakduna hairakli. Se nangari se thoraga yumda halo ngasigidi chalo. Kai denoda hawjubu kamaina yum changdino. Kaidoro leruduna baibo nangna phone paidana wari chithanani sunate. As sumngang lere chalo haiwani nangbo. Nangang hai koirusi adoide ai chatke natradi ai mi phningakani. As koinone mawong iman man thakai mari sum tawrisiba laomi chalo laoba. Nang lao hairagana ai yumlomdong changani. Aduga ngasai number 4 yon banupado ai kumnam thatapado mahachanando amta kautharukigi. Sanasu oiraroi yararoi khanduna tapna muk themduna hairakli. Yarise lao ibani saipo chalurasi sitadi koina lerasiba kakhalo. Nanghana kakhalo nathanna muk lehaudana ai ngamaroi. As pura kainomni na simisa. Ani du gari ka khatuna gari tu thoraga lagli. Kadai dano lagli badu haiba sana khangdri. Kilometer ani muki chang thoraklabaduda sana na ngambade ingladuna hangnakli. Kahai dano ko chalisiba. Pangkoi da koi tharadini kaino. Nangna yaragana aikoi da dum changaso kaisu kaide. As yar soida kham yam lapna chalugomse. Kham haira. Nupina haiba inba nupani kaina khoide. Khamdu lore kaino. Ngangna gari tu khamni. Labukna kanaka leiba lamhangni kahena mi chena balambi nate. Ngamba makoi namana gari ki steering du ta thamlaga chuba mi tuna sanada nokmi asumi ingtara lei. Sanada ubadi ui ngambana tawribadu adubu madugi maramda nataba atopa wahang oina hanglagli. Ngasai hankraga yu mukta oira. Ngamba nokmi miling du kaloina na atuma kumnagdi. Wakal sino ngay mandadana kitang henjaning mga sisi. Mutse sutino ngay ragpaduda nang managda among chaningagdana romance kang tatawa yabre yengena paisilapani. Aduga kaidino Nungcthoi man banupa mana yetana solo romance oina tawrina se. Nisasina usuk yamna pamasina kaigino. Hawrana te sum tawwa. Adaidi sum nungay bado. Wakal da gaida adaso maragda wakal nungay bada sizinaba yaba hidak ni khalaga anum sizinarabani. Yam leme. Nisa chababu leme hairadi nang sayam soidro. Nisa chai haiba hek khangakpada mamit wanawo paisinaba ngagdani. Aduga nangi yam phawam lei khangbra. Kuiba. Nangai ka ahanba thengnabase. Aina guli halakpa aduga yusu thaglakpa adudai penadana noida yuanbado kharasu henjiningdana lakpadane thengnini. Aina full cut oiba kandani nanga thingnido. Wari ni kaina tamini nasibu. Wari ni kaino. Ngahan kaidagi wangang base ngasina yam thikni hinbai wongni ne. Ngahan kai thakpa ngawa changdagi ngasina hena henjinba adoini. Nangna ni sajai haraga yam liam badang no wari tawrisi kaigino. Sanana fat on sinduna ngambada yinglaga khara sawningba khontok ta hanglakpani. Karida bu nokningbano ngambado makut kubiduna matinda haifen khanboi nanboi tawduna lona nogli mamit kadu koiri leiduna. Sanadi mana wa hangaga karimna duna no I haibagi sawningba duna pisum khajika sakchinna jairakli.
Nisa khainabairo nangna isida puraise. Ngamba nokpudu leplaga Nisa chaba adusu amani daga nataba masing sukai mahau khangaba aigi tungina reise nangkidra. Kiram dabani haujikte yam kire thelula mamai lero garise. Nungsi haibasu yabidi nungsi haibadu danga yaradi nangkibada phaukidra. Nisado tap tain charaga karamana pinano nungsi haibada yadoise. Aida natana kanasu yaroi adui wadudi. Nangna dayaw nangi Minoktuna Nisani. Ngambagi wahayduda sana ngambada yenglagli luthaba miring amaga loinena ngambasu khara serious taba konthokta hairagli. Asingba nangi Minoktugi mayaido yamna kali. Aina mahau tangakpa nisa pumbadagi nangi Minokki nisaduna yamna hele mahau leiba.